ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯂꯤꯄꯨꯟꯗꯨꯒꯤ ꯃꯔꯨꯝꯗ ꯏꯄꯤꯁꯣꯗ 3 ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯥꯔ ꯃꯅꯨꯡꯗ ꯄꯣꯠꯆꯩꯁꯤꯡ ꯊꯝꯂꯨꯔꯒ ꯂꯦꯝ ꯄꯤꯌꯥꯂꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯌꯥꯂꯤ ꯂꯦꯝꯕꯨ ꯖꯤꯅꯥꯗ ꯃꯁꯛ ꯇꯥꯛꯏ꯫ ꯃꯣꯏ ꯑꯍꯨꯝ ꯂꯦꯞꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯖꯤꯅꯥꯁꯨ ꯊꯦꯡꯉꯦ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯎꯅꯔꯁꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯒ ꯄꯤꯌꯥꯂꯤꯒꯁꯨ ꯄꯣꯠꯆꯩ ꯂꯩꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯒꯤ ꯄꯤꯌꯥꯂꯤꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯃꯑꯣꯡꯗꯣ ꯋꯥꯈꯜꯒ ꯂꯥꯟꯅ ꯄꯨꯔꯝꯒꯅꯤ ꯑꯃꯨꯛ?" ꯂꯦꯝ ꯒꯥꯔꯤ ꯊꯧꯅ ꯍꯪꯉꯛꯏ, "ꯀꯔꯤꯕꯣ?" ꯄꯤꯌꯥꯂꯤ ꯃꯈꯥ ꯇꯥꯔꯗꯨꯅ, "ꯑꯩꯅ ꯖꯤꯅꯥꯒꯤ ꯃꯃꯥꯡꯗ ꯗꯥꯗ ꯇꯧꯈꯤꯕꯗꯣ." ꯂꯦꯝ ꯚꯥꯞ ꯇꯥꯁꯤꯟꯅꯗꯕ ꯁꯥꯏ, "ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯁꯦ?" ꯄꯤꯌꯥꯂꯤ ꯂꯦꯝꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯅꯤ ꯒꯥꯔꯤꯁꯨ ꯊꯧꯔꯤ ꯈꯟꯗꯨꯅ ꯃꯊꯟꯇ ꯑꯃꯨꯛ ꯇꯞꯊꯖꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯈꯤꯕꯗꯣ, ꯑꯣꯏꯅꯈꯤꯕꯗꯣ ꯃꯌꯥꯝꯗ ꯎꯠ ꯆꯥꯏꯕꯅꯤ, ꯃꯥꯏ ꯃꯃꯥꯡꯗꯨꯗ ꯀꯜꯂꯛꯍꯟꯒꯦ ꯇꯧꯕ꯫ ꯚꯥꯞꯀ ꯑꯃꯨꯛ ꯐ ꯂꯩꯔꯝꯅꯤ." ꯂꯦꯝ ꯉꯛꯁꯅꯩ, "ꯑꯦ, ꯅꯪꯒꯤ ꯍꯧꯖꯤꯛꯀꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯔꯣ? ꯅꯠꯇ꯭ꯔꯗꯤ ꯃꯅꯨꯡꯗ ꯏꯕꯥꯅꯤ ꯌꯥꯅꯗ꯭ꯔꯁꯨ ꯅꯨꯡꯁꯤꯅꯗ꯭ꯔꯁꯨ ꯑꯩ ꯐ꯭ꯔꯦꯟ ꯃꯃꯥꯡꯗ ꯎꯠꯄ ꯌꯥꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯐꯇꯤ ꯄꯔꯐꯦꯛ ꯑꯣꯏ, ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯅ ꯃꯣꯏꯅ ꯀꯜꯂꯛꯍꯟꯒꯗꯕꯅꯤ꯫ ꯃꯅꯨꯡꯗ ꯌꯥꯅꯗꯕꯅ ꯃꯈꯜ ꯑꯃ, ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕ ꯃꯥꯜꯍꯟꯒꯗꯕ꯫ ꯃꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯇꯤꯟꯅꯔꯛꯄ ꯐ꯭ꯔꯦꯟꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯩ ꯃꯈꯥꯗ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯇꯨꯡꯗꯁꯨ ꯃꯣꯏꯅ ꯈꯛ ꯍꯦꯜꯂꯂꯣꯏ." "ꯅꯪ ꯋꯥꯈꯜꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ꯫ ꯀꯤꯕꯨ ꯀꯤ, ꯅꯪꯉꯣꯟꯗꯒꯤ ꯑꯍꯦꯟꯕ ꯊꯣꯛꯂꯛꯑꯗꯤ ꯍꯥꯠꯀꯦꯕꯨ ꯍꯥꯏꯔꯛꯇꯅ." ꯄꯤꯌꯥꯂꯤ ꯂꯦꯝꯒ ꯃꯔꯩ ꯇꯧꯅꯕ ꯄꯥꯝꯗꯗꯨꯅ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯂꯦꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯄꯤꯌꯥꯂꯤꯗ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯤꯌꯥꯂꯤꯅ ꯍꯥꯏꯔꯛꯏ, "ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧ, ꯌꯥꯝꯅ ꯆꯤꯜꯂꯦ ꯂꯝꯕꯤꯁꯦ." ꯂꯦꯝ ꯃꯃꯥꯏꯗꯨ ꯃꯃꯥꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯈꯤ꯫ ꯄꯤꯌꯥꯂꯤꯁꯨ ꯇꯨꯃꯤꯟꯅ ꯃꯄꯥꯟꯗ ꯌꯦꯡꯉꯒ ꯂꯩ꯫ ꯃꯕꯥꯅꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯅ ꯃꯌꯨꯝ ꯍꯟꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈꯤ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯒꯤ ꯑꯌꯨꯛꯅꯤ꯫ ꯄꯤꯌꯥꯂꯤ ꯃꯥꯒꯤ ꯀꯥꯗ ꯀꯟꯅ ꯀꯦꯔꯤ꯫ ꯃꯄꯥꯝ ꯂꯝꯗꯝ ꯆꯠꯂꯝꯗꯥꯏꯁꯤꯗꯤ ꯅꯤꯉꯣꯜ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯔꯥꯎꯅꯩ, ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯆꯦꯁꯤꯡ ꯎꯅꯔꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯄꯤꯌꯥꯂꯤꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗ ꯐꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ "ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯆꯠꯈꯤꯗꯔꯅꯦ, ꯑꯩꯒꯤꯗꯃꯛꯇ ꯃꯥꯌꯣꯡ ꯌꯥꯕꯤꯅꯕ ꯂꯦꯞꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝꯗꯨꯗ꯫ ꯑꯩꯅ ꯆꯠꯂꯨꯕꯗ ꯍꯔꯥꯎ ꯇꯧꯕꯤꯔꯛꯀꯗ꯭ꯔꯥ? ꯆꯠꯂꯔꯣꯏꯁꯤꯔꯥ? ꯆꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯕ?" ꯃꯥꯅ ꯌꯨꯝꯗ ꯂꯩꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯉꯛꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯔꯛꯏ꯫ ꯆꯦꯜꯂꯨꯔ ꯃꯇꯨꯡ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯊꯨꯕꯤꯗ ꯂꯦꯞꯁꯤꯜꯂꯛꯄ ꯄꯤꯌꯥꯂꯤ ꯃꯃꯥ ꯃꯄꯥꯗ ꯁꯥꯎꯔꯝꯃꯤ꯫ "ꯃꯥ, ꯑꯩ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯈꯤꯔꯣꯏ꯫ ꯑꯩ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤꯌꯦ꯫ ꯄꯨꯟꯁꯤꯗ ꯑꯩꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯄ꯭ꯂꯤꯖ ꯑꯗꯨ ꯊꯨꯒꯥꯏꯕꯤꯒꯅꯨ꯫ ꯃꯃꯥꯅ ꯄꯄꯥꯗ ꯈꯔ ꯊꯦꯝꯕꯤꯌꯣ꯫ ꯑꯩ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯈꯤꯒꯦ꯫ ꯋꯥꯔꯣꯏ ꯄꯣꯠ ꯄꯨꯔꯒ ꯊꯝꯃꯁꯨ ꯊꯝꯁꯦꯕ, ꯑꯩ ꯃꯃꯥ ꯍꯣꯏꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏꯕ." ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯩ ꯈꯪꯗꯦꯀꯣ, ꯅꯄꯥꯅ ꯌꯥꯗꯦ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ꯫ ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ, ꯅꯪꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯣ ꯍꯌꯦꯡ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯇꯧ ꯍꯥꯏ." ꯄꯤꯌꯥꯂꯤ ꯀꯞꯄꯒ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯂꯒ ꯅꯣꯏ ꯄꯦꯜꯂꯣ꯫ ꯌꯨꯝ ꯄꯥꯜꯂꯒ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯃꯃꯥ, ꯄ꯭ꯂꯤꯖ ꯄꯄꯥꯕꯨ ꯌꯥꯅꯕ ꯊꯦꯝꯕꯤꯌꯣ." ꯃꯃꯥꯅ, "ꯍꯣ, ꯌꯥꯗꯦ, ꯉꯔꯥꯡ ꯅꯍꯥꯟꯗꯒꯤꯅꯤ ꯅꯆꯦꯒ ꯑꯩꯒꯅ ꯍꯥꯏꯔꯤꯁꯦ." ꯄꯤꯌꯥꯂꯤ ꯀꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯁꯦ ꯅꯣꯏꯅ ꯑꯇꯣꯝꯕꯤ ꯃꯆꯥꯗꯧꯅ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯔꯤ ꯀꯔꯤꯒꯤꯅꯣ?
ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯕ ꯅꯠꯇꯦ ꯍꯥꯏꯔꯁꯨ ꯅꯣꯏꯅ ꯑꯩꯕꯨ ꯆꯌꯦꯠꯄꯤ. ꯑꯩꯒꯤ ꯋꯥ ꯊꯥꯖꯕꯤꯗꯦ. ꯅꯨꯄꯥꯗꯨ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯤꯌꯦ. ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯃꯥꯅ ꯆꯩꯊꯠꯂꯤ. ꯍꯩ ꯑꯄꯪꯕꯤ, ꯍꯧꯖꯤꯛ ꯃꯇꯝꯗ ꯁꯛꯅ ꯆꯥꯕ ꯌꯥꯕ ꯅꯠꯇꯦꯅꯦ. ꯅꯨꯄꯥꯗꯨ ꯀꯔꯤ ꯋꯥꯠꯀꯦ ꯍꯥ? ꯃꯁꯥ ꯍꯥꯏꯔ ꯃꯇꯤꯛ ꯆꯥꯏ, ꯅꯤꯁꯥ ꯄꯁꯥꯁꯨ ꯁꯤꯖꯤꯟꯅꯕ ꯅꯨꯄꯥ ꯅꯠꯇꯦ. ꯏꯃꯨꯡ ꯃꯅꯨꯡ ꯃꯅꯦꯝ ꯃꯀꯨ ꯍꯥꯏꯔ ꯌꯥꯝ ꯐꯩ. ꯅꯪꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝ ꯂꯨꯅ ꯇꯧꯔꯛꯀꯅꯤ. ꯑꯩꯈꯣꯏ ꯄꯥꯎ ꯂꯣꯏꯅ ꯂꯧꯔꯕꯅꯤꯅꯦ, ꯅꯪꯕꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯥꯖꯕꯒꯤ ꯋꯥ ꯅꯠꯇꯦ. ꯅꯅꯦꯝ ꯅꯀꯨꯅꯁꯨ ꯌꯥꯝ ꯐꯖꯅ ꯍꯥꯏꯔꯤ, ꯅꯪꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯂꯣꯏꯅ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ. ꯅꯨꯄꯥ ꯃꯆꯥꯗꯨꯁꯨ ꯃꯤꯔꯛ ꯇꯤꯟꯗꯕ ꯃꯤꯗꯤ ꯅꯠꯇꯦꯗꯅ. ꯍꯧꯖꯤꯛ ꯏꯔꯥꯡ ꯁꯥꯒꯠꯂꯛꯀꯅꯨꯀꯣ. ꯆꯦꯟꯗ꯭ꯔꯤꯉꯩꯗ ꯅꯪꯅ ꯍꯥꯟꯅ ꯈꯟꯊꯕ ꯌꯥꯗ꯭ꯔꯣ? ꯄꯤꯌꯥꯂꯤ ꯄꯥꯏꯔꯤꯕ ꯆꯥ ꯀꯞꯇꯨ ꯂꯪꯉꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩ ꯏꯁꯥꯅ ꯌꯥꯅ ꯆꯦꯟꯈꯤꯕ꯭ꯔꯣ ꯅꯣꯏꯅ ꯍꯥꯏꯔꯤꯗꯣ? ꯃꯥꯅ ꯅꯝꯐꯨꯗ ꯐꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯀꯦꯁ ꯇꯧꯒꯦ ꯍꯥꯏꯔꯁꯨ ꯇꯧꯅꯣꯅ ꯅꯣꯏꯅ ꯊꯤꯡꯉꯦ. ꯑꯗꯨꯒ ꯃꯤꯅ ꯍꯥꯏꯖꯔꯛꯑꯦ ꯅꯣꯟꯖꯔꯛꯑꯦꯅꯕꯨ ꯂꯨꯍꯣꯡꯕ ꯍꯦꯛꯇ ꯌꯥꯊꯣꯛꯄ. ꯃꯣꯏꯒꯤ ꯃꯆꯥꯒꯤ ꯄꯨꯟꯁꯤꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯕ? ꯃꯥ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯒꯦꯔꯥ, ꯍꯨ ꯊꯛꯑꯒ ꯁꯤꯒꯦꯔꯥ, ꯁꯤꯅꯤꯡ ꯁꯤꯖꯁꯅꯣ, ꯃꯋꯥ ꯂꯧꯗꯦ. ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏ. ꯃꯃꯥ, ꯍꯩ ꯁꯣꯅꯣ. ꯍꯌꯦꯡ ꯇꯨꯡꯗ ꯕꯗꯅꯥꯝ ꯆꯥꯍꯧꯗꯣꯏꯁꯦ ꯅꯪ ꯅꯊꯟꯗꯅꯤꯅꯦ. ꯃꯤꯅ ꯅꯪꯒꯤ ꯇꯨꯡꯗ ꯉꯥꯡꯅꯕꯗꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯍꯥ? ꯇꯧꯅꯨ ꯇꯧꯅꯨ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯂꯨꯕꯅꯤꯀꯣ. ꯅꯪ ꯅꯁꯥꯅꯁꯨ ꯎꯔꯤꯗꯨꯅꯤ, ꯅꯍꯥꯟꯗ ꯇꯧꯔꯤꯗꯣ. ꯍꯣꯁꯄꯤꯇꯥꯜ ꯌꯧꯅꯔꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯨꯏꯌꯦꯅ? ꯑꯗꯨꯒꯤ ꯁꯣꯅꯣ ꯀ꯭ꯔꯤꯛꯇꯨꯗ ꯂꯩꯔꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯅꯤꯍꯦ. ꯃꯥꯅ ꯇꯧꯔꯤꯗꯣ ꯇꯧꯁꯤꯟꯅꯔꯤꯅꯦ, ꯇꯥꯠꯅꯦ. ꯑꯗꯨ ꯅꯨꯄꯥꯗꯣ ꯈꯗ꯭ꯔꯛ ꯌꯥꯝꯅ ꯍꯩꯕꯅꯤ. ꯈꯪꯗ꯭ꯔꯦ. ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯇꯦꯀꯣ. ꯅꯄꯥꯗ ꯅꯪ ꯍꯥꯏꯅꯖꯔꯣ. ꯑꯩꯅ ꯍꯥꯏꯗꯣꯏ ꯑꯣꯏꯔꯗꯤ ꯃꯃꯥ ꯂꯩꯕꯒꯤ ꯀꯩ ꯀꯥꯟꯅꯔꯤꯒꯦ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯁꯤꯅꯤ. ꯃꯃꯥ ꯄꯄꯥ ꯍꯣꯏꯅ ꯁꯤꯜꯂꯤꯁꯦ ꯉꯁꯤꯗꯤ ꯈꯪꯉꯤ. ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯚꯦꯂꯨ ꯀꯌꯥꯝ ꯂꯩꯒꯦ ꯍꯥꯏꯕ. ꯅꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯀꯩꯝꯇ ꯍꯥꯏꯔꯣꯏꯌꯦ. ꯋꯥꯔꯁꯨ ꯅꯨꯡꯉꯥꯏꯔꯁꯨ ꯂꯥꯏꯕꯛꯅꯦ ꯈꯜꯂꯒꯦ. ꯍꯌꯦꯡ ꯑꯩ ꯁꯤꯈ꯭ꯔꯁꯨ ꯅꯣꯏ ꯀꯅꯥꯝꯇ ꯂꯥꯛꯀꯅꯨꯀꯣ. ꯄꯤꯌꯥꯂꯤꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗꯨꯗ ꯃꯃꯥꯗꯨ ꯁꯥꯎꯔꯝꯗꯕꯗꯒꯤ ꯁꯥꯎꯔꯛꯇꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ. ꯈꯣꯜ ꯀꯜꯂꯞꯅ ꯉꯥꯡꯉꯛꯏ. ꯀꯔꯤ ꯋꯥꯍꯩ ꯋꯥꯇꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯦ ꯍꯥ? ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯐ ꯐꯠꯇ ꯈꯟꯊꯗꯅ ꯉꯥꯡꯅꯤꯡ ꯉꯥꯡꯕꯗꯣ ꯇꯧꯅꯨꯅꯦ. ꯃꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯅꯪꯕꯨ ꯁꯥ ꯁꯟ ꯌꯣꯟꯕꯗꯧꯅ ꯌꯣꯟꯒꯦ ꯇꯧꯕꯁꯨ ꯅꯠꯇꯦ. ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯃꯆꯥꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ. 9 ꯊꯣꯛꯅ ꯈꯠꯅꯔꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ. ꯁꯤꯗ ꯑꯩꯈꯣꯏꯕꯨ ꯃꯆꯥ ꯅꯨꯡꯁꯤꯗꯕ ꯑꯃꯨꯛꯁꯨ ꯇꯥꯍꯜꯂꯤ. ꯄꯤꯌꯥꯂꯤ ꯀꯞꯄꯒ, ꯃꯥ. ꯄꯤꯌꯥꯂꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ. ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯏ. ꯇꯟꯖꯥꯗꯨꯗ ꯃꯅꯦꯝ ꯕꯤꯅꯣꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯕ ꯀꯥꯗ ꯆꯪꯉꯛꯏ. ꯑꯕꯦ, ꯂꯣꯏꯔꯕꯣ ꯅꯪꯕꯣ? ꯃꯅꯦꯝ ꯃꯈꯣꯜ ꯇꯥꯕꯗ ꯄꯤꯌꯥꯂꯤ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯑꯒ ꯀꯦꯕ ꯁꯥꯔꯝꯃꯤ. ꯀꯦꯅ ꯈꯨꯝꯃꯛꯏ. ꯃꯥ, ꯂꯣꯏꯔꯦ, ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ. ꯐꯔꯦ, ꯂꯣꯏꯔꯒ ꯀꯨꯝꯊꯔꯛꯑꯣꯀꯣ. ꯂꯥꯏꯅꯤꯡꯊꯧ ꯈꯣꯏꯔꯝꯅꯕ. ꯏꯃꯥꯁꯨ ꯂꯣꯏꯔꯦ. ꯈꯔ ꯉꯟꯅ ꯆꯠꯈ꯭ꯔꯁꯦ, ꯂꯝꯁꯨ ꯂꯥꯞꯄꯅꯤꯅ. ꯍꯣꯏ ꯃꯃꯥ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯄꯤꯌꯥꯂꯤ ꯃꯆꯜꯒ ꯃꯅꯦꯝꯒ ꯂꯣꯏꯅꯅ ꯃꯄꯥꯝꯗ ꯂꯥꯛꯏ. ꯃꯥ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯃꯆꯦ ꯂꯣꯏꯅ ꯍꯔꯥꯎꯈꯤ. ꯃꯄꯥꯁꯨ ꯁꯨꯃꯥꯡꯗ ꯂꯦꯞꯄ ꯂꯩꯔꯝꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯝꯃꯤ. ꯏꯆꯥ ꯂꯥꯛꯑꯦꯗꯅ, ꯉꯟꯇꯥꯅ ꯌꯧꯔꯛꯄ ꯌꯥꯝꯅ ꯐꯔꯦ. ꯄꯤꯌꯥꯂꯤ ꯀꯩꯝꯇ ꯈꯨꯝꯗꯅ ꯆꯪꯁꯤꯜꯂꯒ ꯃꯄꯥꯗ ꯈꯣꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤ. ꯃꯄꯥꯁꯨ ꯈꯪꯉꯝꯃꯤ ꯃꯆꯥꯅ ꯃꯥꯕꯨ ꯋꯥꯔꯧꯔꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗꯗꯤ ꯎꯠꯂꯝꯗ꯭ꯔꯦ. ꯄꯤꯌꯥꯂꯤ ꯀꯥꯗ ꯃꯆꯦꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯃꯆꯦ ꯑꯍꯜꯅ ꯃꯥꯒꯤ ꯈꯨꯖꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ. ꯑꯦ ꯑꯕꯦ, ꯅꯪꯒꯤ ꯈꯨꯖꯤꯁꯤꯗꯤ ꯂꯦꯇꯦꯁ ꯗꯤꯖꯥꯏꯟꯅꯤꯅꯦ. ꯀꯅꯥꯅ ꯁꯥꯕꯤꯔꯤꯅꯣ? ꯄꯤꯌꯥꯂꯤ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯒ ꯃꯌꯥꯝꯗ ꯀꯂꯛꯅꯍꯟꯒꯦ ꯃꯇꯥꯒꯨꯝ ꯈꯨꯝꯃꯛꯏ. ꯏꯟꯖꯤꯅꯤꯌꯔ ꯃꯆꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤꯅ, ꯏꯖꯠ ꯉꯥꯛꯇ ꯌꯥꯗꯕꯅꯤꯅ ꯉꯔꯥꯡ ꯈꯨꯗꯛꯇ ꯆꯠꯂꯒ ꯂꯩꯔꯨꯏꯅꯤ. ꯃꯆꯦ ꯑꯍꯜꯅ, ꯏꯁ, ꯋꯥꯇꯥꯒꯗꯤ. ꯄꯤꯌꯥꯂꯤ ꯅꯣꯛꯃꯤ ꯈꯨꯝꯃꯛꯏ. ꯈꯔ ꯑꯗꯨꯝ ꯅꯩꯔꯛꯀꯅꯤ ꯑꯩꯅ. ꯃꯆꯦ ꯑꯍꯜꯗꯨ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ. ꯄꯤꯌꯥꯂꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗ ꯄꯣꯠ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ.
ꯃꯗꯨ ꯎꯕꯗ ꯃꯆꯦ ꯑꯍꯜꯅ "ꯀꯔꯤ ꯊꯤꯔꯤꯅꯣ ꯃꯣ?" "ꯆꯦ, ꯑꯩ ꯁꯨꯠꯀꯦꯁ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯄꯣꯠ ꯆꯩ ꯈꯔ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨ ꯄꯨꯈꯤꯒꯦ, ꯑꯃꯨꯛꯇ ꯊꯤꯔꯛꯑꯣꯕ, ꯑꯩ ꯊꯤꯕ ꯈꯪꯗ꯭ꯔꯦ." "ꯅꯍꯥꯟ ꯏꯃꯥꯅ ꯀꯥ ꯂꯣꯏꯁꯤꯟꯈꯤꯕꯅꯦ. ꯅꯪ ꯁꯨꯠꯀꯦꯁꯇ ꯌꯥꯎꯕ ꯗ꯭ꯔꯦꯁꯁꯤꯡꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥꯅ ꯅꯪꯅ ꯁꯦꯠꯄꯁꯨ ꯌꯥꯔꯣꯏꯅ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯆꯦ ꯆꯥꯡ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗꯨꯗꯤ ꯑꯁꯤꯒꯤ ꯎꯄꯨꯒꯤ ꯗ꯭ꯔꯣꯋꯔꯗ ꯌꯥꯎꯕꯅꯦ, ꯌꯦꯡꯉꯣ ꯀꯩꯀꯩꯅꯣꯅ." ꯄꯤꯌꯥꯂꯤ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯂꯛꯏ꯫ "ꯑꯩꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯁꯦꯠꯅꯗ꯭ꯔꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯣ, ꯑꯁ, ꯅꯤꯡꯊꯤꯅ ꯄꯤꯔꯛꯄ ꯐꯨꯔꯤꯠꯇꯨꯁꯨ ꯌꯥꯎꯈ꯭ꯔꯕ?" ꯄꯤꯌꯥꯂꯤ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯄꯥꯟꯗ ꯄ꯭ꯔꯞ ꯊꯣꯛꯑꯒ ꯃꯃꯥ ꯀꯧꯔꯒ ꯏꯁꯧ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯄꯤꯌꯥꯂꯤꯒꯤ ꯏꯁꯧ ꯃꯌꯥꯝꯗꯣ! ꯀꯥꯒ ꯄꯨꯝꯆꯥꯏ ꯆꯈꯥꯏ, ꯂꯣꯏꯅ ꯄꯤꯊꯣꯛꯈꯣ, ꯑꯃꯠꯇ ꯊꯝꯒꯅꯣꯅ꯫ ꯃꯆꯦꯁꯤꯡꯅ ꯈꯥꯝꯕꯒ ꯑꯝꯇ ꯌꯥꯗꯦ꯫ ꯄꯤꯌꯥꯂꯤꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯄꯦꯟꯗꯕꯁꯤꯡꯗꯣ ꯃꯃꯥ ꯃꯆꯦꯗ ꯂꯣꯏꯅ ꯍꯩꯊꯩ, ꯃꯄꯥꯗꯗꯤ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ꯭ꯔꯕꯅꯤꯅ꯫ ꯏꯃꯨꯡꯗ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗꯒꯤ ꯃꯄꯥꯁꯨ ꯆꯪꯉꯛꯑꯒ ꯍꯪꯉꯝꯃꯤ꯫ "ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ, ꯃꯃꯥ? ꯀꯔꯤ ꯇꯧꯅꯔꯦ ꯑꯃꯨꯛ?" ꯄꯤꯌꯥꯂꯤ ꯃꯄꯥ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ, ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯃꯈꯥ ꯇꯥꯔꯝꯗꯕꯤ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤ꯫ ꯃꯄꯥꯅ "ꯑꯩꯅ ꯍꯪꯉꯤꯁꯤ ꯅꯣꯏꯗꯅꯤꯅꯦ, ꯑꯉꯥꯡꯁꯤꯅ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯤꯁꯦ ꯅꯣꯏꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯒꯦ ꯃꯤ?" "ꯍꯣ, ꯑꯩꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯦꯛ ꯄꯤꯊꯣꯛꯎꯔꯦ, ꯑꯗꯨꯒꯤ ꯃꯂꯣꯝꯅꯤ." "ꯏꯍꯦ, ꯃꯃꯥ ꯅꯪꯁꯨꯕ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯄꯤꯒꯦꯁꯨ ꯃꯁꯥꯗ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯒ ꯄꯤꯒꯦꯗꯦ, ꯍꯣꯕꯦ ꯍꯣꯕꯦ ꯍꯦꯛꯇ ꯇꯧꯏ." "ꯐꯔꯦ ꯐꯔꯦ, ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯔꯛꯑꯅꯨꯀꯣ, ꯃꯤ ꯇꯤꯟꯈꯠꯂꯛꯑꯅꯤ, ꯋꯥ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ. ꯁꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ." ꯄꯤꯌꯥꯂꯤ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅ ꯁꯣꯐꯥ ꯀꯥꯗ ꯆꯪꯉꯛꯏ꯫ "ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯌꯦꯕ, ꯏ ꯌꯥꯝ ꯀꯥꯏꯗ, ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯆꯥꯛꯀ ꯆꯥꯗꯕꯤ ꯍꯟꯈꯤꯅꯤ." ꯇꯟꯖꯥꯗꯨꯗ ꯂꯩꯀꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯀꯧꯔꯛꯏ꯫ "ꯄꯤꯌꯥꯂꯤ?" ꯃꯥ ꯎꯕꯗ ꯄꯤꯌꯥꯂꯤ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝ ꯍꯟꯗꯣꯛꯑꯒ ꯃꯣꯃꯣꯟ ꯅꯣꯛꯑꯒ ꯍꯥꯏꯔꯤ꯫ "ꯏꯕꯦꯝꯃ, ꯅꯪꯁꯨ ꯌꯥꯍꯧꯗꯤ ꯉꯜꯂꯤꯅꯦ, ꯍꯧꯖꯤꯛꯇꯒ ꯂꯥꯛꯇꯅ." ꯔꯣꯖꯤꯅ "ꯏꯕꯦꯝꯃ, ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯥꯛꯑꯒ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒ ꯁꯦꯝꯖꯔꯝꯃꯕꯗꯣ, ꯅꯪ ꯂꯥꯛꯄ ꯃꯇꯝ ꯌꯧꯔꯦꯅ ꯃꯦꯀꯞ ꯑꯃꯨꯛ ꯇꯧꯔꯨꯔꯤꯅꯤ." ꯄꯤꯌꯥꯂꯤ ꯅꯣꯛꯂꯒ "ꯃꯥꯜꯂꯤꯅꯦ, ꯔꯤꯃꯦꯀꯞ ꯎꯕꯗ ꯐꯨꯋꯥꯎ ꯋꯥꯎꯋꯦ ꯈꯜꯂꯦꯕ. ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤ ꯁꯤꯗꯕꯗꯤ ꯊꯣꯛꯑꯝꯗ꯭ꯔꯤꯅꯦ." "ꯑꯗꯨꯕꯨꯗꯤ ꯑꯩꯅꯤꯗꯅ, ꯃꯤ ꯍꯩꯅꯕꯤꯕꯨ ꯅꯨꯃꯤꯠ 4-5ꯅꯤꯗ ꯊꯣꯛꯄ ꯌꯥꯕ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯂꯥꯛꯑꯣ, ꯆꯦ ꯍꯣꯏ ꯀꯥꯗ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯔꯨꯁꯦ. ꯁꯤꯗ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯤꯒꯠꯄ ꯅꯨꯡꯉꯥꯏꯔꯔꯣꯏ." ꯃꯊꯛꯇ ꯀꯥꯈꯠꯅ ꯔꯣꯁꯤꯅ ꯍꯪꯉꯛꯏ꯫ "ꯅꯪ ꯀꯥꯗ ꯐꯝꯕꯗꯤ ꯀꯩ ꯇꯧꯔꯕ?" "ꯍꯣ, ꯑꯩꯅ ꯆꯦ ꯑꯃ ꯊꯤꯕ ꯐꯪꯗꯕꯒꯤ ꯀꯣꯏꯆꯥꯏ ꯆꯈꯥꯏꯔꯝꯃꯕꯅꯤ, ꯇꯟꯗꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯦ, ꯃꯃꯥ ꯍꯣꯏ ꯂꯣꯏꯁꯤꯜꯂꯁꯅꯣꯅ." "ꯇꯧꯅꯤ ꯅꯪ ꯀꯇꯟ ꯆꯨꯕꯁꯤꯁꯨ ꯊꯣꯛꯇ꯭ꯔꯤꯅꯦ, ꯀꯩꯝꯇ ꯍꯣꯡꯉꯝꯗꯦꯕ, ꯌꯥꯏ." ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯆꯦ ꯍꯣꯏ ꯀꯥꯗ ꯆꯪꯉꯤ꯫ ꯄꯤꯌꯥꯂꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯃ ꯎꯠꯈꯤ ꯔꯣꯖꯤ ꯃꯃꯥꯡꯗ꯫ ꯋꯥꯔꯤ ꯁꯥꯅ ꯔꯣꯖꯤ ꯄꯤꯌꯥꯂꯤꯒꯤ ꯃꯈꯨꯠꯇꯨ ꯎꯕꯗ, "ꯑꯦ, ꯅꯪꯗꯤ ꯈꯨꯠꯀ ꯑꯝꯇ ꯆꯨꯔꯝꯗ꯭ꯔꯤꯅꯦ, ꯃꯧ ꯑꯅꯧꯕꯤꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯝꯇ ꯇꯧꯗ꯭ꯔꯣ?" "ꯀꯥꯏꯗꯒꯤ ꯊꯕꯛꯅꯣꯗ, ꯌꯥꯍꯧꯔꯛꯄꯗ ꯀꯩꯝꯇ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯝꯗꯦ." ꯔꯣꯖꯤ ꯉꯛꯅ ꯑꯃꯨꯛ ꯍꯪꯉꯛꯏ꯫ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯋꯥꯏꯁꯤꯠ ꯀꯣꯟ ꯐꯦꯡꯕ ꯆꯥꯛ ꯏꯁꯤꯡꯗꯤ ꯀꯅꯥꯅ ꯍꯣꯠꯅꯔꯤꯕ?" "ꯍꯣ, ꯃꯧꯅ ꯆꯍꯤ ꯐꯥꯗ꯭ꯔꯤꯉꯩꯗ ꯆꯥꯛꯈꯨꯝ ꯆꯪꯍꯟꯗꯦꯌꯦ, ꯀꯩꯝꯇ ꯇꯧꯗꯦ, ꯈꯨꯠꯇ ꯍꯥꯝꯃꯒ ꯆꯥꯔꯤ ꯑꯩ." "ꯏꯃꯥꯅ ꯏꯆꯜꯅ ꯑꯗꯨꯝ ꯍꯣꯠꯅꯈꯤ, ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯨꯕ꯭ꯔꯕꯨ ꯆꯩꯕꯨ ꯆꯩꯔꯛꯏ. ꯃꯔꯛ ꯃꯔꯛꯇ ꯑꯦꯟꯁꯥꯡ ꯅꯥꯄꯤꯗꯤ ꯈꯔ ꯁꯦꯝꯃꯦ, ꯃꯣꯏ ꯆꯠꯅꯕꯤꯅꯦꯌꯦ, ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯅꯧꯔꯤꯉꯩꯗꯗꯤ ꯃꯧꯁꯤꯡꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯜꯂꯦꯌꯦ. ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯄꯨꯍꯧꯗꯣꯏ ꯂꯩꯔꯦꯗꯅ." ꯔꯣꯖꯤ ꯀꯂꯛꯅ "ꯌꯥꯏꯅꯦ ꯅꯣꯏ ꯆꯠꯅꯕꯤꯁꯤꯁꯨ, ꯃꯧ ꯋꯥꯍꯟꯗꯦ. ꯑꯗꯣ ꯅꯣꯏ ꯍꯦꯔꯣꯗꯤ ꯀꯝꯗꯧꯒꯦ?" "ꯈꯨꯐ ꯑꯃ, ꯏꯕꯦꯝꯃ, ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ, ꯋꯥ 2 ꯁꯨꯅ ꯍꯥꯏꯅꯗ꯭ꯔꯁꯨ ꯌꯥꯏ. ꯌꯦꯡꯉꯣ ꯇꯨ, ꯉꯔꯥꯡ ꯗꯥꯅ ꯂꯩꯕꯤꯔꯤꯅꯦ ꯉꯁꯤꯒꯤ ꯅꯪꯅꯅꯕ, ꯃꯥꯒꯤ ꯁꯦꯂꯔꯤꯅ. ꯐꯖꯗ꯭ꯔꯥ?" ꯈꯨꯖꯤꯗꯨ ꯎꯠꯂꯝꯃꯤ꯫ ꯔꯣꯖꯤꯅ "ꯍꯩꯃꯥ, ꯁꯤꯗꯤ ꯃꯅꯤꯀꯨꯃꯥꯔꯒꯤ ꯂꯦꯇꯦꯁ ꯗꯤꯖꯥꯏꯟꯗꯨꯅꯤꯅꯦ." "ꯃꯥꯅꯦ, ꯁꯛ ꯊꯤꯖꯔꯁꯨ ꯃꯒꯨꯟꯗꯤ ꯍꯥꯏꯐꯦꯠ ꯂꯩꯕꯖꯥꯠꯅꯤꯅꯦꯀꯣ ꯅꯣꯏ ꯍꯦꯔꯣꯁꯦ." "ꯑꯗꯨꯕꯨꯗꯤ ꯄꯤꯌꯥꯂꯤ ꯑꯩꯅ ꯈꯟꯕꯅꯤꯗꯅ, ꯁꯛꯅ ꯆꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ, ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ, ꯃꯔꯝ ꯃꯣꯛꯄ, ꯑꯗꯨꯅ ꯃꯔꯨꯅꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯕ,
ꯑꯗꯨꯗ ꯁꯛ ꯈꯤꯇꯪꯒ ꯐꯖꯔꯝꯃꯕꯗꯤ ꯄꯔꯐꯦꯛ ꯑꯣꯏꯒꯗꯕꯅꯦꯕ. ꯐꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯒꯤꯁꯦ, ꯑꯗꯨꯗ ꯅꯪꯒ ꯍꯦꯛ ꯄꯥꯕꯗ ꯈꯔ ꯆꯥꯟꯅꯕ ꯋꯥꯠꯂꯦ. ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯃꯥꯅ ꯅꯪꯁꯦ ꯐꯥꯔꯒ ꯂꯧꯕ ꯃꯥꯜꯂꯦꯕ. ꯔꯣꯖꯤꯒꯤ ꯋꯥꯍꯩꯗꯨ ꯄꯤꯌꯥꯂꯤꯒꯤ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇꯦ ꯄꯤꯌꯥꯂꯤꯁꯨ. ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯤꯗꯤ ꯁꯛ ꯐꯖꯍꯟꯒꯦ ꯄꯩꯁꯥꯗ ꯂꯣꯏꯅ ꯂꯩꯔꯦ. ꯀꯩꯁꯨ ꯅꯠꯇ꯭ꯔꯦꯗ, ꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯑꯃꯗ ꯑꯁꯣꯏꯕꯁꯤꯡ ꯂꯣꯏꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯦ. ꯑꯗꯨꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯁꯛ ꯐꯖꯔꯒ ꯅꯨꯄꯤ ꯑꯇꯣꯞꯄꯅ ꯉꯥꯎꯔꯛꯅꯕꯅꯦ. ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯃꯊꯥ ꯁꯥꯅꯤ. ꯑꯩꯒꯤ ꯂꯥꯏꯔꯤ ꯅꯣꯏ ꯍꯦꯔꯣꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯒ꯭ꯔꯦ? ꯃꯁꯛꯀ ꯌꯥꯝꯅ ꯐꯖꯈꯤꯗꯥꯏꯅꯦ, ꯋꯥꯡ ꯆꯥꯎꯔꯗꯅ ꯃꯁꯥꯒ ꯅꯥꯞꯄꯗꯅ. ꯔꯣꯖꯤ ꯄꯤꯌꯥꯂꯤꯒꯤ ꯋꯥꯍꯩꯗꯨ ꯃꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ. ꯋꯥꯔꯤ ꯑꯇꯣꯞꯄꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯄꯤꯌꯥꯂꯤ ꯍꯟꯕ ꯂꯩꯇꯦ. ꯇꯣꯄꯤꯛꯇꯨ ꯍꯟꯖꯟ ꯍꯟꯖꯟ ꯄꯨꯊꯣꯔꯛꯏ. ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯅꯣꯏ ꯍꯦꯔꯣ ꯍꯥꯏꯔꯒ ꯅꯍꯥꯟ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯅꯣꯏ ꯍꯦꯔꯣꯗꯣ ꯏꯅꯦꯝ ꯅꯦꯝꯒꯩ ꯆꯦꯛ ꯇꯧꯔꯒ ꯂꯩꯔꯝꯃꯦ. ꯃꯥꯅꯗꯤ ꯑꯩꯁꯦ ꯃꯁꯛ ꯈꯪꯉꯝꯃꯔꯣꯏ. ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯪꯅ ꯋꯥꯆꯦꯞꯇ ꯐꯣꯇꯣ ꯊꯥꯔꯛꯈꯤꯕꯗꯨꯗ ꯃꯥ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯁꯨ ꯆꯤꯡꯅꯔꯕ, ASIꯁꯨ ꯑꯣꯏꯕꯒ. ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯗꯣ ꯈꯥꯝꯃꯛꯑꯦ ꯆꯦꯛ ꯇꯧꯕꯒꯤ. ꯇꯥꯟ ꯆꯥꯟꯅꯗꯗꯅ ꯗꯗꯥꯒꯤ ꯂꯥꯏꯁꯦꯟꯁꯁꯨ ꯍꯦꯛ ꯌꯥꯎꯔꯝꯗ꯭ꯔꯦ, ꯌꯨꯝꯗ ꯀꯥꯎꯔꯝꯃꯕ. ꯑꯁ ꯂꯣꯏꯔꯦ, ꯅꯨꯃꯤꯠꯇꯨꯗ ꯃꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ 2-3 ꯆꯪꯗꯅꯅꯦ ꯄꯩꯁా ꯂꯧꯗꯣꯏꯒꯤ ꯇꯧꯕꯗꯣ. ꯃꯤꯒ ꯃꯁꯛ ꯑꯃꯠꯇ ꯈꯪꯗꯦ. ꯗꯗꯥꯅ ꯁꯥꯎꯗꯅ 500 ꯆꯞꯄꯤ ꯑꯃ ꯂꯪꯁꯤꯟꯕꯗꯨꯗ ꯎꯆꯤꯟꯅꯥꯆꯤꯟꯅ ꯊꯥꯗꯣꯔꯛꯏ. ꯀꯣꯟꯅ ꯑꯩꯁꯨ ꯆꯤꯡꯅꯃꯟꯗꯅ ꯍꯪꯗꯗꯤ ꯍꯪꯉꯒꯦꯅꯅꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯪꯕꯅꯦ. ꯑꯗꯨꯗ ꯈꯪꯉꯦ ꯍꯥꯏꯔꯛꯑꯦ. ꯅꯪ ꯅꯃꯥꯟꯅꯕꯤꯅꯤ ꯈꯪꯕꯗꯒꯤ ꯏꯀꯥꯏꯗꯅ ꯄꯩꯁꯥꯒ ꯍꯟꯊꯣꯔꯛꯑꯦ ꯏꯕꯦꯝꯃ. ꯗꯗꯥꯅ ꯌꯦꯟ ꯆꯥꯎ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ. ꯃꯥꯏ ꯈꯨꯆꯣꯞꯇꯣ ꯏꯕꯦꯝꯃ, ꯅꯪ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯤ. ꯑꯗꯨ ꯅꯨꯄꯥꯗꯣ ꯌꯥꯏ ꯌꯥꯏ, ꯃꯃꯥꯏꯗꯤ ꯐꯖꯅ ꯊꯥꯏ. ꯔꯣꯖꯤ ꯃꯃꯥꯏ ꯉꯁꯪ ꯉꯥꯡꯉꯤ, ꯃꯈꯥ ꯇꯥꯕ ꯉꯝꯂꯝꯗꯦ. ꯄꯤꯌꯥꯂꯤ ꯔꯣꯖꯤ ꯏꯀꯥꯏꯔꯦ ꯍꯥꯏꯕ ꯈꯪꯉꯝꯃꯤ. ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯂꯩꯇꯦ. ꯃꯥꯒꯤ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯁꯝꯊꯔꯛꯏ. ꯈꯪꯗꯦ, ꯍꯟꯗꯛꯁꯦ ꯗꯥꯒꯩꯒ ꯃꯔꯩ ꯈꯔꯁꯨ ꯇꯧꯅꯩ. ꯀꯩꯁꯨ ꯂꯩꯕ ꯋꯥꯕꯨꯗꯤ ꯅꯠꯇꯦꯗ. ꯑꯩꯅ ꯏꯟꯖꯤꯅꯤꯌꯔꯗꯤ ꯆꯤꯡꯗ ꯄꯣꯁꯇꯤꯡ ꯌꯥꯝꯅ ꯇꯥꯒꯜꯂꯤ, ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯨ ꯌꯥꯎꯗꯦ, ꯊꯕꯛꯇꯣ ꯇꯣꯛꯊꯣꯛꯑꯣ, UPSC ꯑꯣꯏꯅ ꯇ꯭ꯔꯥꯏ ꯇꯧꯁꯦ ꯍꯥꯏꯕꯅꯦꯕ. ꯑꯗꯨꯗ ꯃꯥꯅ ꯃꯔꯣꯟ ꯑꯃ ꯑꯗꯨ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ, MPSC ꯈꯟꯅꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯊꯥ ꯎꯪꯕ ꯐꯠꯇ꯭ꯔꯤ, UPSCꯒꯤ ꯇꯌꯥꯔꯤ ꯇꯧꯕ ꯉꯝꯈꯤꯔꯣꯏꯅ ꯀꯟꯅ ꯍꯥꯏꯔꯤ. ꯑꯗꯨꯏ ꯁꯔꯨꯛ ꯍꯅꯤꯃꯨꯟ ꯍꯥꯟꯅ ꯆꯠꯂꯨꯁꯦ ꯍꯥꯏꯔꯤꯃꯤ. ꯃꯁꯤꯗ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯍꯦꯛ ꯀꯧꯕꯤꯗꯕ. ꯃꯥꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯕꯨꯗꯤ ꯆꯨꯝꯃꯤꯕ. ASI ꯗꯧꯅ ꯄꯩꯁా ꯄꯤꯖꯕ ꯌꯥꯕꯁꯨ ꯅꯠꯇꯦꯗꯅ. ꯈꯪꯗꯦꯗ, IASꯀꯤ ꯅꯨꯄꯤꯒꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯕ ꯐꯪꯗꯣꯏꯅꯣ? ꯔꯣꯖꯤ ꯏꯀꯥꯏꯕꯅ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ. ꯄꯤꯌꯥꯂꯤ, ꯃꯄꯥꯟꯗ ꯕꯣꯔ ꯂꯥꯛꯑ ꯃꯥꯜꯂꯦ, ꯊꯣꯛꯑꯁꯤꯔꯥ? ꯑꯩꯈꯣꯏ ꯊꯤꯅꯔꯝꯃꯅꯤ. ꯄꯤꯌꯥꯂꯤ ꯈꯪꯉꯗꯨꯅ, ꯍꯥ, ꯂꯥꯛꯈ꯭ꯔꯕꯣ? ꯑꯃꯨꯛꯇꯕꯨ ꯌꯦꯡꯉꯨꯒꯦꯅꯦ. ꯁꯛ ꯊꯤꯖꯔꯁꯨ ꯄꯣꯁ ꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯕꯅꯤ. ꯂꯥꯛꯑꯣ, ꯊꯣꯛꯑꯁꯤ. ꯑꯅꯤꯗꯨ ꯀꯥꯗꯒꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ. ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯏ. ꯄꯤꯌꯥꯂꯤ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯉꯛꯄꯒ ꯐꯤꯔꯣꯜꯒ ꯍꯣꯡꯗꯣꯛꯇꯕꯤ ꯐꯃꯨꯡꯗ ꯀꯥꯈꯠꯂꯒ ꯀꯞꯄꯒ ꯂꯩ. ꯂꯦꯝ ꯃꯃꯥꯟꯅꯕꯁꯤꯡ ꯊꯤꯡꯗꯣꯛꯎꯔꯒ ꯀꯥꯗ ꯆꯪꯉꯛꯄꯗ ꯄꯤꯌꯥꯂꯤ ꯀꯞꯄꯒ ꯂꯩꯕꯗꯨ ꯎꯕꯗ, ꯑꯕꯦ, ꯀꯔꯤ ꯇꯧꯔꯦ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯄꯤꯌꯥꯂꯤ ꯀꯩꯝꯇ ꯈꯨꯝꯗꯦ. ꯃꯃꯥꯏꯗꯨ ꯃꯣꯟꯗ ꯎꯞꯁꯤꯜꯂꯒ ꯀꯞꯂꯤ. ꯑꯕꯦ, ꯁꯦ ꯍꯥꯏꯔꯛꯑꯣ. ꯄꯤꯌꯥꯂꯤꯅ, ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ, ꯀꯞꯅꯤꯡꯕꯒꯤ ꯀꯞꯄꯤꯅꯦ, ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ. ꯏꯅꯤꯡꯇꯝꯅ ꯀꯞꯄ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯣ? ꯁꯤꯁꯨ ꯅꯪꯒꯤ ꯄꯔꯃꯤꯁꯟ ꯑꯃꯨꯛ ꯂꯧꯈꯣ ꯍꯥꯏꯔꯣ? ꯂꯦꯝ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯦ. ꯍꯣꯏ, ꯏꯊꯧꯕꯨꯗꯤ ꯅꯠꯇꯦ, ꯑꯗꯣ ꯃꯔꯝꯗꯨꯗꯤ ꯈꯪꯒꯦꯗꯅ ꯑꯩꯁꯨ. ꯑꯗꯨ ꯈꯪꯉꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯑꯃꯨꯛ ꯍꯩꯒꯦ ꯍꯥꯏꯔꯣ? ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯁꯤꯕꯣ? ꯑꯩꯅ ꯀꯩ ꯇꯧꯈ꯭ꯔꯒꯦ? ꯄꯤꯌꯥꯂꯤ ꯂꯦꯝꯅꯁꯨ ꯃꯈꯥ ꯇꯥꯅ ꯍꯪ ꯂꯩꯕꯗꯨꯗ ꯑꯣꯟꯁꯤꯟꯅꯕ ꯇꯟꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯕꯥꯠꯔꯨꯝ ꯆꯪꯈꯤ. ꯂꯦꯝ ꯃꯊꯟꯇ ꯈꯜꯍꯧꯏ. ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦ ꯃꯥꯅ ꯑꯁꯨꯛ ꯁꯥꯎꯔꯤꯁꯤꯕꯣ? ꯇꯟꯖꯥꯗꯨꯗ ꯃꯈꯥꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ. ꯑꯆꯧꯕ, ꯇꯥꯕ꯭ꯔꯥ? ꯅꯃꯥꯟꯅꯕ ꯑꯃ ꯂꯥꯛꯏꯅꯦ, ꯑꯃꯨꯛꯇ ꯀꯨꯝꯊꯔꯛꯑꯣ. ꯍꯣꯏ ꯏꯃꯥ, ꯇꯥꯔꯦ, ꯊꯣꯛꯂꯒꯦ. ꯂꯦꯝ ꯕꯥꯠꯔꯨꯝ ꯔꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯦꯝ ꯊꯣꯛꯈ꯭ꯔꯕꯗ ꯄꯤꯌꯥꯂꯤ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯑꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯝꯃꯤ. ꯉꯁꯥꯏ ꯃꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯁꯨꯠꯀꯦꯁꯇꯨ ꯍꯥꯡꯗꯣꯛꯑꯒ ꯁ꯭ꯀꯨꯜ, ꯀꯣꯂꯦꯖ, ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯌꯥꯝꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯊꯟꯇ ꯈꯜꯂꯤ. ꯑꯁꯥ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ.
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯕ? ꯁꯤ ꯊꯝꯃꯨꯔꯒꯕꯨ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯁꯤꯅ ꯍꯦꯟꯅ ꯃꯩꯆꯥꯛ ꯍꯥꯞꯅꯕꯅꯤ. ꯂꯣꯏꯅ ꯃꯥꯡꯍꯟꯈ꯭ꯔꯒꯦ. ꯆꯦ ꯆꯥꯡ ꯌꯥꯎꯕ ꯐꯥꯏꯜꯗꯨ ꯐꯃꯨꯡꯗ ꯊꯅꯝꯃꯒ ꯍꯣꯕꯦ ꯍꯣꯕꯦ ꯀꯤꯆꯟꯗ ꯀꯨꯝꯊꯗꯨꯅ ꯃꯦꯠꯁꯇꯤꯛ ꯂꯧꯔꯨꯏ. ꯕꯦꯔꯟꯗꯥꯗ ꯊꯣꯛꯂꯛꯇꯨꯅ ꯃꯩ ꯊꯥꯒꯦ ꯍꯦꯛ ꯇꯧꯕꯒ ꯂꯦꯝ ꯆꯦꯟꯁꯤꯜꯂꯛꯑꯒ "ꯑꯕꯦ, ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯅ?" ꯃꯦꯠꯁꯇꯤꯛꯇꯨ ꯃꯨꯜꯂꯦ. ꯄꯤꯌꯥꯂꯤ ꯀꯞꯉꯥ ꯉꯥꯡꯉꯤ. "ꯊꯝꯃꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯋꯥꯏ ꯆꯤꯟꯅꯕ. ꯑꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤꯒꯦ." "ꯀꯗꯥꯏꯅꯣ? ꯃꯩꯈꯦꯠꯇꯣ ꯄꯤꯔꯛꯑꯣ." "ꯉꯥꯎꯔꯕꯣ ꯍꯥ ꯅꯪ? ꯌꯥꯝ ꯊꯨꯅ ꯊꯝꯖꯜꯂꯣ ꯆꯠꯂꯣ." "ꯑꯩꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯦ. ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯅꯤ. That's none of your business." ꯍꯧꯖꯤꯛꯇꯤ ꯃꯁꯤꯒꯤ ꯀꯥꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ. ꯂꯣꯏꯅ ꯂꯣꯏꯔꯦ. ꯁꯤ ꯍꯥꯏꯔꯒ ꯄꯤꯌꯥꯂꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯄꯛꯏ. ꯂꯦꯝ ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯋꯥ ꯃꯈꯥ ꯇꯥꯗꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡꯗꯨ ꯑꯃꯃꯝꯇꯪ ꯂꯧꯈꯠꯇꯨꯅ ꯐꯥꯏꯜꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯎꯄꯨꯗ ꯊꯝꯖꯜꯂꯤ. ꯀꯞꯄꯒ ꯂꯩꯔꯤꯕ ꯄꯤꯌꯥꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯑꯕꯦ, ꯑꯩ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪ ꯑꯩꯒꯤ ꯑꯁꯣꯏꯕꯁꯦ ꯁꯦꯝꯗꯣꯛꯅꯕ ꯆꯥꯟꯁ ꯑꯝꯇꯗꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ?" ꯋꯥꯍꯩꯗꯨꯅ ꯑꯩꯒꯤ ꯏꯀꯥꯏꯈ꯭ꯔꯕ ꯑꯁꯥ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯃꯍꯣꯏꯍꯣ ꯆꯣꯡꯍꯟꯕ ꯉꯝꯒꯗ꯭ꯔꯥ? "ꯑꯕꯦ, ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ? ꯅꯪꯅ ꯄꯦꯟꯅꯕ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯅꯣ?" "ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ. ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯉꯦ. ꯇꯧꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯌꯥꯔꯦ. ꯌꯥꯔꯦ, ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯦ." ꯄꯤꯌꯥꯂꯤ ꯃꯈꯥ ꯇꯥꯔꯝꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯒꯤ ꯊꯣꯛꯈꯤ. "ꯑꯕꯦ." ꯂꯦꯝ ꯃꯊꯟꯗ ꯀꯥꯗꯨꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ. ꯅꯨꯡꯗꯥꯡ ꯐꯣꯟꯗ ꯄꯤꯌꯥꯂꯤꯒ ꯅꯤꯡꯊꯤꯒ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯔꯤ. "ꯅꯤꯡꯊꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤꯅ ꯅꯠꯇ꯭ꯔꯥ? ꯈꯜꯂꯣ ꯑꯩ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ." "ꯄꯤꯌꯥꯂꯤ, ꯅꯪꯒꯤꯗꯤ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯦꯞꯄꯤꯅꯕ ꯗꯥꯂꯦꯝ ꯂꯩꯔꯤ. ꯑꯩꯒꯤꯗꯤ ꯃꯅꯤꯡ ꯌꯦꯡꯂꯨꯏ, ꯃꯃꯤ ꯃꯃꯥꯡ ꯌꯦꯡꯂꯨꯏ ꯏꯊꯟꯇ." ꯄꯤꯌꯥꯂꯤꯅ "ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ. ꯑꯩ ꯇꯥꯅꯤꯡꯗꯦ." "ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯔꯝ ꯆꯥꯕ꯭ꯔꯥ ꯌꯦꯡꯉꯣ. ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯅꯪ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ." "ꯅꯤꯡꯊꯤ, ꯅꯪ ꯑꯗ ꯂꯩꯈꯤꯕꯗꯒꯤ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯔꯝꯃꯦ. ꯑꯩꯉꯣꯟꯗꯒꯤ ꯄꯥꯎꯇꯥꯛ ꯂꯧꯔꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯥꯎꯇꯥꯛ ꯄꯤꯔꯛꯑꯕ." "ꯃꯇꯥꯡ ꯃꯇꯝꯅꯅꯤ. ꯄꯤꯌꯥꯂꯤ, ꯅꯪꯅ ꯎꯠꯂꯤꯕ ꯃꯇꯧꯗꯣ ꯗꯥꯂꯦꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯣꯏ. ꯍꯣꯏ, ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯏꯆꯝ ꯆꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ?" "ꯌꯥꯝꯅ ꯀꯥꯏ." "ꯌꯥꯔꯦ, ꯃꯥꯒꯤ ꯋꯥ ꯄꯜꯂꯛꯀꯅꯨ ꯍꯥꯏꯔꯦꯗꯅ. ꯅꯪ ꯆꯪꯗ꯭ꯔꯤꯉꯩꯗ ꯑꯩ ꯎꯅꯕ ꯂꯥꯛꯀꯦ." "ꯀꯗꯥꯏꯗ ꯂꯥꯛꯇꯣꯏꯕ? ꯑꯩꯒꯤꯕꯨ ꯌꯨꯝ ꯂꯩꯕ꯭ꯔꯣ?" "ꯂꯥꯛꯀꯅꯨ. ꯑꯩ ꯂꯥꯛꯀꯦ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ." "ꯀꯔꯤ ꯅꯨꯃꯤꯠꯇ? ꯃꯇꯝ ꯍꯥꯏꯔꯛꯑꯣ." ꯅꯤꯡꯊꯤꯅ "ꯊꯥ ꯐꯥꯔꯒ ꯑꯣꯏꯅ ꯂꯥꯛꯀꯦ. ꯍꯧꯖꯤꯛꯇꯤ ꯃꯤꯅ ꯉꯥꯡꯅꯅꯤ. ꯇꯜꯂꯦ." "ꯄꯤꯌꯥꯂꯤ, ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯗ꯭ꯔꯥ? ꯊꯥꯖꯕ꯭ꯔꯥ ꯅꯪ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯣꯡꯃ ꯀꯥꯏꯅꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯁꯨ ꯑꯩ ꯈꯪꯗ꯭ꯔꯤ. ꯃꯃꯥꯅꯁꯨ ꯊꯥꯍꯝꯗꯦ. ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗ꯭ꯔꯤ ꯃꯃꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ." "ꯌꯥꯔꯦ ꯁꯦꯇꯣ, ꯑꯗꯨꯏ ꯋꯥꯗꯣ ꯍꯧꯗꯔꯛꯑꯅꯨ. ꯑꯗꯣ ꯅꯪ ꯆꯥꯛꯇꯤ ꯆꯥꯔꯕꯣ?" "ꯅꯪꯁꯨ ꯑꯗꯨꯒꯤ ꯋꯥꯍꯪꯗꯣ ꯑꯃꯨꯛ ꯍꯪꯉꯕ? ꯍꯧꯖꯤꯛꯇ ꯑꯃꯗ ꯄꯥꯎꯈꯨꯝ ꯄꯤꯈꯤꯗ ꯉꯥꯏꯔꯤ." "ꯈꯪꯗꯦ." "ꯈꯪꯗꯕ ꯌꯥꯔꯣꯏ. ꯆꯠꯂꯣ, ꯍꯧꯖꯤꯛ ꯆꯥꯁꯜꯂꯨꯆꯣ. ꯑꯩ ꯉꯥꯏꯒꯦ. ꯆꯥ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ." "ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯌꯥꯝꯅ ꯌꯥꯎꯅꯤꯡꯈꯤꯕꯅꯦ, ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯦ. ꯀꯔꯤ ꯄꯤꯌꯨꯒꯦ?" "ꯌꯥꯔꯦ, ꯀꯩꯝꯇ ꯄꯥꯝꯗꯦ. ꯌꯥꯝꯅ ꯄꯤꯅꯤꯡꯉꯗꯤ ꯆꯠꯂꯣ. ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ. ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ ꯍꯥꯏꯕ." "ꯆꯥꯗꯣꯏꯅꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯒꯦ." "ꯁꯣꯏꯗꯅ ꯆꯥꯎꯀꯣ." "ꯍꯣꯏ ꯃꯤ, ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯘ꯭ꯔꯤꯒꯤ ꯇꯛꯀꯅꯨ." ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯒ ꯊꯦꯡꯉꯦ ꯇꯨꯝꯃꯁꯦꯅ ꯐꯣꯟ ꯊꯝꯅꯔꯝꯃꯤ. ꯉꯁꯤꯗꯤ ꯑꯌꯨꯛ ꯄꯨꯡ 7 ꯍꯦꯜꯂ ꯐꯥꯎꯕ ꯄꯤꯌꯥꯂꯤ ꯌꯥꯍꯧꯔꯝꯗꯦ. ꯃꯅꯦꯝꯁꯨ ꯉꯔꯥꯡꯒꯤ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯒꯤ ꯋꯥꯔꯝꯃꯅꯤ ꯇꯨꯝꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯇ꯭ꯔꯦ. ꯂꯦꯝꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯤꯌꯥꯂꯤ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯊꯟꯇ ꯁꯣꯜꯂꯤ. ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯂꯥꯝ ꯊꯅꯝꯕ ꯁꯣꯏꯗꯅ ꯀꯥꯎꯔꯝꯃꯅꯤ. ꯑꯩꯕꯨ ꯍꯧꯗꯣꯛꯁꯤꯔꯅꯦ? ꯇꯣꯛꯒꯦꯗ, ꯇꯨꯝꯖꯔꯁꯅꯨ. ꯅꯣꯡ ꯐꯥꯗꯣꯛꯄꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ. ꯂꯦꯝ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯡꯒꯟ ꯍꯥꯏꯒꯠꯂꯤ. ꯐꯃꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯋꯤꯟꯗꯣ ꯍꯥꯡꯗꯣꯛꯑꯒ ꯕꯥꯠꯔꯨꯝꯗ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯆꯪꯈꯤ. ꯂꯣꯏꯔꯒ ꯊꯣꯛꯂꯛ ꯐꯥꯎꯕ ꯄꯤꯌꯥꯂꯤ ꯍꯧꯒꯠꯂꯝꯗꯦ.
ꯂꯦꯝ ꯇꯥꯋꯦꯜꯗꯨ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯅ ꯀꯔꯤ ꯅꯨꯄꯤꯅꯣꯅꯦ ꯅꯨꯃꯤꯠ ꯃꯉꯥꯜꯁꯦ ꯃꯃꯤꯠꯇ ꯑꯝꯇ ꯐꯥꯎꯗ꯭ꯔꯖꯥꯠꯂꯣ ꯅꯣꯡꯉꯥꯟꯕꯒꯤ ꯎꯆꯦꯛꯁꯤꯡꯅ ꯂꯥꯡꯉꯤ ꯈꯣꯡꯉꯤ ꯃꯌꯥꯝꯁꯦ ꯇꯨꯝꯃꯒ ꯂꯩꯕ ꯉꯝꯃꯤꯃꯤ ꯄꯤꯌꯥꯂꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯕꯦ ꯇꯥꯕ꯭ꯔꯥ ꯊꯦꯡꯉꯦꯅꯦ ꯍꯧꯒꯠꯂꯣ ꯄꯤꯌꯥꯂꯤ ꯄꯥꯈꯨꯝ ꯑꯃꯇ ꯄꯤꯔꯛꯇꯦ ꯑꯕꯦ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯄꯨꯡ ꯌꯧꯔꯦꯃꯤ ꯀꯔꯤꯅꯣ ꯀꯩꯝꯇꯒ ꯈꯨꯝꯃꯛꯇꯦꯅꯦ ꯀꯥꯡꯒꯟ ꯍꯥꯏꯗꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯄꯤꯌꯥꯂꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯒꯩ ꯂꯩꯔꯝꯕ ꯊꯦꯡꯅꯩ ꯂꯦꯝ ꯄꯥꯈꯠꯅ ꯑꯕꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯁꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯣ ꯑꯕꯦ ꯇꯥꯕ꯭ꯔꯣ ꯑꯕꯦ ꯃꯁꯥ ꯅꯣꯝꯃꯒ ꯍꯧꯗꯣꯛꯏ ꯑꯗꯨꯕꯨ ꯆꯦꯛꯃꯨꯛ ꯍꯥꯏꯗꯦ ꯂꯦꯝ ꯄꯥꯈꯠꯅ ꯂꯥꯎꯔꯦ ꯏꯃꯥꯎ ꯀꯟꯆꯅꯥ ꯏꯃꯥ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯕꯦ ꯇꯥꯕ꯭ꯔꯥ ꯁꯦ ꯑꯕꯦ ꯃꯤꯠ ꯄꯥꯡꯉꯣꯃꯤ ꯅꯪꯕꯣ ꯏꯃꯥ ꯂꯦꯝꯅ ꯄꯥꯈꯠꯅ ꯀꯧꯕꯗꯨꯗ ꯕꯤꯅꯣ ꯍꯣꯕꯦ ꯃꯊꯛꯇ ꯆꯦꯟꯈꯠꯂꯛꯏ ꯑꯆꯧꯕ ꯀꯔꯤ ꯇꯧꯔꯦ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯦ ꯏꯃꯥ ꯑꯕꯦꯁꯦ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯁꯦ ꯏꯃꯥ ꯌꯦꯡꯒꯦ ꯑꯝꯇ ꯍꯟꯗꯣꯛꯎꯁꯦ ꯃꯅꯦꯝ ꯆꯪꯁꯤꯜꯂꯒ ꯑꯕꯦ ꯇꯥꯕ꯭ꯔꯁꯦ ꯏꯃꯥꯅ ꯀꯧꯔꯤꯁꯦ ꯑꯃꯨꯛꯇ ꯈꯨꯝꯃꯛꯑꯣ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯃꯤ ꯑꯕꯦ ꯑꯆꯧꯕ ꯆꯠꯂꯣ ꯃꯈꯥꯔꯣꯝꯒꯤ ꯅꯆꯦ ꯗꯣꯛꯇꯔꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯌꯦꯡꯍꯟꯁꯦ ꯆꯠꯂꯨꯅꯦ ꯅꯪꯕꯨ ꯊꯨꯅ ꯂꯦꯝ ꯍꯣꯕꯦ ꯃꯈꯥꯗ ꯀꯨꯝꯊꯈꯤ ꯀꯟꯆꯅꯥꯁꯨ ꯃꯕꯨꯡꯅ ꯍꯣꯕꯦ ꯆꯦꯟꯈꯤꯕꯗꯨ ꯎꯍꯧꯔꯗꯨꯅ ꯃꯅꯝꯃꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯀꯟꯆꯅꯥ ꯏꯃꯥ ꯏꯅꯝꯃ ꯀꯔꯤ ꯇꯧꯔꯒꯦ ꯇꯥꯃꯣꯅ ꯍꯣꯕꯦ ꯆꯦꯟꯈ꯭ꯔꯤꯁꯦ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯂꯥꯡꯒꯤꯅꯣ ꯏꯃꯥꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯈꯥꯒꯤ ꯅꯆꯦꯗꯣ ꯀꯧꯍꯟꯒꯤꯅꯤ ꯂꯥꯛꯑꯅꯤ ꯁꯦ ꯀꯥꯡꯒꯟꯁꯦ ꯑꯃꯨꯛꯇ ꯍꯥꯏꯒꯠꯂꯣ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯨꯛꯇ ꯆꯪꯍꯜꯂꯣꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯦꯝ ꯗꯣꯛꯇꯔ ꯄꯨꯔꯒ ꯆꯪꯉꯛꯏ ꯗꯣꯛꯇꯔꯅ ꯄꯤꯌꯥꯂꯤꯕꯨ ꯌꯦꯡꯉꯒ ꯏꯅꯦ ꯃꯥꯒꯤꯁꯦ BPꯁꯨ ꯈꯔ ꯂꯣ ꯑꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯠꯅꯈꯤꯕꯒ ꯂꯩꯈꯤꯕ꯭ꯔꯣ ꯃꯅꯦꯝꯅ ꯂꯩꯇꯦꯅ ꯑꯗꯨꯗꯤ ꯍꯣꯏ ꯉꯔꯥꯡꯕꯨꯗꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕꯅꯦ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥ ꯁꯝꯕꯟꯗꯤ ꯃꯌꯥꯝ ꯊꯦꯡꯅꯔꯛꯄꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ ꯑꯗꯣ ꯍꯜꯂꯛꯄꯗꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯅꯣꯛꯑꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯩꯅꯦ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯈꯣꯏ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤꯅꯤ ꯑꯆꯧꯕ ꯅꯣꯏꯕꯨ ꯉꯔꯥꯡ ꯀꯩ ꯍꯥꯏꯅꯈꯤꯒꯦ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯅꯗꯦꯗ ꯗꯣꯛꯇꯔꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯟꯖꯦꯛꯁꯟ ꯑꯃ ꯀꯥꯞꯄꯝꯃꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯁꯦ ꯂꯥꯛꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯁꯨ ꯄꯨꯅꯕ ꯂꯥꯛꯀꯅꯤꯗꯤ ꯈꯜꯂꯤꯗ ꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯏꯟꯖꯦꯛꯁꯟ ꯑꯃ ꯂꯧꯊꯣꯛꯑꯒ ꯀꯥꯞꯄꯝꯃꯤ ꯏꯕꯦꯝꯃꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯏꯃꯧ ꯀꯩꯁꯨ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯗꯣꯛꯇꯔꯅ ꯏꯅꯦ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯔꯨꯅꯨꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯑꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯂꯦꯝꯅ ꯆꯦ ꯑꯩ ꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯀꯦ ꯗꯣꯛꯇꯔ ꯂꯦꯝꯒ ꯊꯣꯛꯃꯤꯟꯅꯈꯤ ꯕꯤꯅꯣꯅ ꯀꯔꯤꯅꯣ ꯍꯟꯗꯛ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯣ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯕꯨ ꯆꯪꯉꯤꯒꯕ ꯏꯃꯧꯁꯤꯗ ꯂꯨꯍꯣꯡꯕ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯟꯆꯅꯥꯅ ꯏꯃꯥ ꯌꯥꯔꯦꯁꯦ ꯇꯥꯃꯣꯆꯧ ꯃꯃꯥꯡꯗ ꯑꯃꯨꯛ ꯍꯧꯔꯛꯑꯅꯣ ꯍꯦꯟꯅ ꯃꯊꯥ ꯁꯥꯅꯅꯕ ꯃꯤ ꯆꯦꯅ ꯏꯅꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯆꯠꯂꯣ ꯅꯣꯏ ꯄꯥꯕꯨꯡꯗꯣ ꯑꯃꯨꯛꯇ ꯐꯣꯟ ꯇꯧ ꯊꯨꯅ ꯂꯥꯛꯑꯣꯅ ꯋꯥꯀꯤꯡ ꯆꯠꯂꯤꯔꯥ ꯋꯥꯊꯤ ꯁꯨꯕ ꯆꯠꯂꯤꯔꯥ ꯈꯪꯗꯦ ꯍꯦꯛ ꯊꯣꯛꯈ꯭ꯔꯕ ꯑꯣꯐꯤꯁ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯍꯟꯖꯅꯤ ꯈꯪꯗꯦ ꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯤꯌꯥꯂꯤꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯂꯝꯁꯥꯡ ꯆꯠꯂꯨꯕꯒꯤ ꯋꯥꯕꯒ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯄꯨꯕꯒ ꯑꯅꯤꯗꯨꯅ ꯋꯥꯟꯗꯕ ꯑꯣꯏꯔꯝꯃꯤ ꯑꯌꯨꯛꯀꯤ ꯃꯅꯦꯝꯅ ꯆꯥꯛ ꯈꯔ ꯄꯤꯖꯔꯝꯃꯕ ꯃꯇꯨꯡ ꯄꯤꯌꯥꯂꯤ ꯄꯣꯊꯥꯔꯒ ꯂꯩꯔꯤꯉꯩꯗ ꯂꯦꯝ ꯀꯥꯗ ꯆꯪꯉꯒ ꯑꯕꯦ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ ꯍꯤꯗꯥꯛꯇꯤ ꯆꯥꯔꯕꯣ ꯅꯪꯕꯣ ꯑꯩ ꯍꯤꯗꯥꯛ ꯃꯅꯝ ꯍꯩꯅꯗꯦ ꯍꯤꯗꯥꯛ ꯆꯥꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯀꯟꯗꯣꯏꯕ ꯚꯤꯇꯥꯃꯤꯟꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯤꯌꯥꯂꯤ ꯃꯈꯥ ꯇꯥꯗꯦ ꯂꯦꯝ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡ ꯒ꯭ꯂꯥꯁꯁꯨ ꯂꯧꯔꯒ ꯑꯕꯦ ꯁꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯁꯣꯔ ꯇꯤꯡꯉꯒ ꯆꯥꯁꯤꯟꯁꯦ ꯀꯟꯅꯕ ꯑꯩꯒꯤꯗꯃꯛꯇ ꯅꯪꯉꯣꯟꯗ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯕꯦ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩ ꯅꯪꯒꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯑꯩ ꯀꯟꯆꯅꯥꯒꯤ ꯀꯥꯗ ꯆꯠꯈ꯭ꯔꯒꯦ ꯐꯔꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯑꯗꯣ ꯒꯨꯂꯤꯁꯤꯗꯤ ꯆꯥꯁꯟꯅꯕ ꯇꯧ ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ
ꯅꯁꯥꯒꯤ ꯌꯦꯡꯉꯒ ꯄ꯭ꯂꯤꯖ ꯎꯄꯥꯏ ꯂꯩꯇ ꯂꯦꯝꯁꯤ ꯍꯥꯏꯔꯝꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯄꯤꯌꯥꯂꯤ ꯂꯦꯝꯅ ꯍꯪꯕ ꯋꯥꯍꯪ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦ ꯃꯀꯨꯒꯤ ꯃꯃꯥꯡꯗꯗꯤ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯏ ꯃꯅꯨꯡꯗ ꯌꯥꯅꯗꯕꯗꯨ ꯃꯄꯥꯟꯗꯗꯤ ꯎꯠꯊꯣꯛꯂꯝꯗꯦ ꯂꯦꯝꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯄꯤꯌꯥꯂꯤꯒꯤ ꯀꯥꯏꯈ꯭ꯔꯕ ꯑꯁꯥ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯕ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯤ